ꯃꯊꯛꯇꯤ ꯔꯣꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯦꯛ ꯐꯥꯕꯒ ꯍꯤꯡꯅ ꯊꯝꯕ ꯌꯥꯔꯣꯏ ꯃꯗꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯥ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯣꯟꯕ ꯈꯣꯠꯄ ꯌꯥꯎꯕꯅꯤꯅ ꯂꯝꯄꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯅ ꯅꯝ ꯇꯥꯔꯒꯗꯤ ꯏꯁꯥ ꯁꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯔꯨ ꯐꯨꯇꯤꯠ ꯃꯔꯛꯇ ꯅꯝꯖꯕꯅꯤ ꯑꯗꯨꯅ ꯑꯣꯟꯕ ꯈꯣꯠꯄ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯅꯝꯖꯔꯦ Ha 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 ha. Ah!